ngasi New Delhi gi damak hanagi Chief Minister and Biren amadi Home Minister Govindas konthozam Imphal thadokre. Hauzik faubagi oina hanagi Chief Minister and Biren amadi Home Minister Govindas konthozam karigi damak New Delhi da chatlibano haibagi matangda chap chaba khangba ngamdri. New Delhi gi damak Imphal thadoklamdai da paumishig na hangba wahang da hanagi Chief Minister and Biren amadi Home Minister Govindas konthozamna wafam amata fongdoklangkhide. Adubu thajaba yaba paugi source amagi matung inna hanagi Chief Minister and Biren amadi Home Minister Govindas konthozam Union Home Minister Amit Sahana Manipur gi issue gi matangda khananabagi kaubani hairi. Ex-CM and Biren amadi Home Minister Govindas konthozam na New Delhi da laiba BJP gi head office ta mifam ama pangthokpada saruk yabaga loinana Home Minister yauba high level meeting amadasu saruk yagani hairi. Athubada BJP gi National General Secretary Organization BL Santosu Imphal da laklaga party asigi MLA sing amadi party gi luchingba singasu unagani haina pawasina makhatari.